Sireda ai Jameson. Đang nè bị hai thằng này gì vậy? Sire. Previous room. Hi. Hello. Hello ngan thôi. Ai say ngasi blog thagathrikanda like ngatang ngasi de kainogi YouTube ki live se ngatang thadokpanida haurabai hauri so ai sunong phado yai kaino YouTube ki live thapa natrane warabani waraba chak chanarabo चे ब्रेकफास्ट के का चाहौदबसु यावे अदो चे ब्रेकफास्ट के का चादबा यावबदो दुदो वेट से हंथदब्रोई कशु काइदे हे चाद्रिदो फैनि ngamiगे चारो न वेट तुना दनिंगदे अदो चिया सीड्स कुंबदो थओ मनोरमा ओ चे अबे चे सु यावरी हाय चे आई ngasi nong phado ai su kaino tawini YouTube da tawrini ngayam na yengakpase thosam ai babita ni ko che oh babita babita yorbungi do hi babita kamai tawrige na babita ai nang na ai gi kaino torbot ke ka myam pibi ne habado ai lo lage ai kem chani ngai lejadre hayeng su bazar lo le nai ngakang bazar yoruye ai ngasi blog su thagat tri ngakang laiga 840 swaida thagat ke na ina YouTube like ngakang tawbane go na hangai su kya tawde na kaya natin su tawdaw di ngan thoy ang kai thela ko hai di lunch ka dinner ga tangga tawbada kai shu kai da na true kai shum kai di ado kai no di taw champra suma thak ba do hai di nang na breakfast atai te taw drasu dum direct lunch tok chan ye khan tar su ko ngan thoy kai no taw ba champra suma gum bai singa salum bulum bu sab do du da su tha o ya ga na chia seeds tai na champra suma do na traga na sangom da chia seeds ka ha pa thak ba do adum ba ma di thaw Elizabeth lok tong bam sister gi blog ngai da ware hai nusiam na ai pung 8:40 adum mapan ta ringai da dum thagat pane keno Elizabeth adum yeng bio yam nungai ye ta bada babita hoi thaina rase sengba phang de haba ko aduga ai do noi gi aphabadu du mam chaning ne ai lejadre sampu chana baganta Jameson chak chao gi chao bye cha thoro ike mere hello Suranjana champut kumbada honey use tawba yadabro che nangi se diabetes ki ro na traga kaino ro weight loss ki ro ado honey se ko chini hai se chini ni any form da ko aduna kaino se honey se diabetes ko indi sunga yadre aduga kaino tawo diabetes ki ori sina ba yade ba ko aduga ai champut ta ni ja ba hai se khangdri dam ta sarunu da tongana dum champra ka summa ga singa sa tawra thakpa do adugum ba tha on adum leidana adai chia seeds kumba thakpa do adu da su dum hapo dum main tawsi kaino hello KGC nice hi hello lon khangda ba myam change e Sanitizer bambra. Kaya बाहर पे रखो बैग यूज कर लो ठीक है you're welcome चेचे सिया है माने चेचे सिया सिट तो तुमम दाई ददी थक पया ब्रो या देदा थौनुदा मॉर्निंग दा थओ मॉर्निंग दा गुम्बो दम थओ चिया सिट सिदिको हाइदी आई एम ता ताद्रिबो चिया सिट तुमम दाई थए से आई सु थक्त्रिबो को आदो ना चिया सिट तो मॉर्निंग दो इन सिजिनो
ꯑꯗꯨꯅ ꯐꯩꯌꯦꯀꯣ ꯆꯦ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯃꯆꯥꯊꯣꯏꯕꯤ ꯃꯉꯥꯡ ꯍꯥꯎ ꯂꯥꯏꯛ ꯗꯅꯦ ꯅꯨꯡꯁꯤꯕꯅꯦ ꯁꯤ ꯃꯆꯥꯊꯣꯏꯕꯤꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯃꯦꯟꯁꯦ ꯅꯨꯡꯁꯤꯕ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯍꯥꯏꯕ ꯀꯨꯀꯤ ꯀꯤꯡꯉꯩ ꯅꯪꯗꯤ ꯍꯥꯎꯒꯅꯤꯅꯦ ꯍꯦ ꯀꯣꯏꯕꯦ ꯃꯥꯏ ꯅꯣꯏꯁꯦ ꯑꯗꯨꯒꯨꯝꯕ ꯁꯥ ꯃꯤ ꯆꯥꯕ ꯈꯣꯠꯄꯒꯤ ꯋꯥꯈꯜꯗ ꯈꯜ ꯂꯩꯕ꯭ꯔꯣ ꯅꯣꯏ ꯀꯣꯛꯁꯦ ꯃꯤ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯋꯥꯈꯜꯗ ꯈꯜ ꯂꯩ ꯃꯥꯅꯤꯀꯣ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯣꯏꯁꯦ ꯆꯦ ꯇꯣꯔꯕꯣ ꯆꯝꯐꯨꯠꯁꯦ ꯅꯨꯡꯇꯤꯒꯤ ꯆꯥ ꯌꯥꯕ꯭ꯔꯣ ꯅꯨꯡꯇꯤꯒꯤ ꯆꯥꯎ ꯉꯝꯖꯔꯗꯤ ꯕ꯭ꯔꯦꯛꯐꯥꯁꯀꯗꯣ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯌꯥꯏꯌꯦ ꯃꯌꯥꯝ ꯆꯥꯎ ꯇꯣꯔꯕꯣꯠ ꯆꯝꯐꯨꯠ ꯆꯥꯕ ꯉꯝꯗꯕꯗ ꯉꯥꯏꯔꯦ ꯆꯥꯊꯣꯛꯎ ꯁꯤꯌꯥ ꯊꯦꯡꯀ꯭ꯌꯨ ꯆꯤꯆꯦ ꯏꯠꯁ ꯃꯥꯏ ꯄ꯭ꯂꯦꯖꯔ ꯗꯤꯅꯔ ꯇꯧꯅꯔꯕꯣ ꯃꯌꯥꯝ ꯅꯨꯡꯁꯤꯕꯥꯟꯗ ꯀꯃꯦꯟꯒ ꯃꯌꯥꯝ ꯇꯧꯕꯤꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯌꯨꯇ꯭ꯌꯨꯕꯀꯤ ꯑꯩ ꯊꯥꯔꯛꯑꯗꯤ ꯀꯅꯥꯝꯇ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯨꯕꯅꯦ ꯑꯗꯣ ꯀꯃꯦꯟꯒ ꯃꯌꯥꯝ ꯇꯧꯕꯤꯔꯛꯑꯦ ꯂꯥꯏꯛ ꯀꯃꯦꯟꯠꯀ ꯇꯧꯕꯤꯔꯛꯑꯦ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯁꯞꯁꯀ꯭ꯔꯥꯏꯕꯔꯒꯁꯦ ꯖꯔ ꯖꯔ ꯌꯥꯝꯈꯠꯂꯛꯑꯦ ꯍꯥꯏꯕ ꯌꯥꯝ ꯊꯥꯖꯗꯅꯀꯣ ꯑꯣꯟꯂꯤ 1 monthꯒꯨꯝꯕꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯇꯧꯅꯔꯤ ꯀꯩ ꯆꯥꯔꯒꯦ ꯕꯕꯤꯇꯥ ꯑꯩ ꯒ꯭ꯔꯨꯞꯁꯤꯗꯁꯨ ꯃꯦꯁꯦꯁ ꯃꯌꯥꯝ ꯂꯥꯛꯏ ꯍꯣꯔꯦꯟ ꯄꯨꯂꯞ ꯍꯜꯂꯒꯦ ꯑꯩꯗꯤ ꯕꯖꯥꯔꯒ ꯌꯧꯔꯨꯔꯕꯅꯤꯗ ꯕ꯭ꯂꯣꯛ ꯑꯃꯨꯛ ꯁꯦꯝ ꯑꯃꯨꯛ ꯇꯧ ꯁꯪꯖꯗ꯭ꯔꯤ ꯉꯁꯥꯏꯗꯒꯤ ꯁꯛꯀꯁꯦ ꯂꯣꯏꯔꯕꯅꯤ ꯆꯦꯒꯤ ꯃꯇꯧ ꯇꯝꯃꯒ 18 hours ꯐꯥꯁꯇꯤꯡ ꯇꯧꯕꯅꯦ ꯉꯁꯥꯏ ꯄꯨꯡ 6:40ꯗ ꯂꯣꯏꯈ꯭ꯔꯦ ꯑꯩꯒꯤ ꯆꯥꯕ ꯍꯥꯏ ꯑꯣ ꯌꯥꯝ ꯐꯩꯌꯦ ꯃꯆꯥꯊꯣꯏꯕꯤ ꯇꯧꯑꯣ ꯋꯦꯠ ꯀꯌꯥ ꯂꯩꯔꯤꯅꯣ ꯅꯪ ꯃꯆꯥꯊꯣꯏꯕꯤꯁꯦ ꯑꯩꯒꯤ ꯒ꯭ꯔꯨꯞꯇꯒꯨꯝꯕ ꯌꯥꯎꯕ꯭ꯔꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯅꯪ ꯑꯩꯒꯤ ꯒ꯭ꯔꯨꯞꯇ ꯌꯥꯎꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯔꯛꯎꯅꯦ ꯆꯝꯊꯣꯡ ꯆꯥꯔꯦ ꯆꯦ ꯑꯩꯗꯤ ꯀꯥꯏ ꯐꯩꯌꯦ ꯕꯕꯤꯇꯥ ꯑꯗꯨꯃꯥꯏꯅ ꯆꯝꯅ ꯆꯝꯅ ꯆꯥꯔꯒꯀꯣ ꯍꯛꯆꯥꯡ ꯐꯅ ꯂꯩꯔꯁꯦ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯑꯩ ꯆꯥꯔꯤ ꯉꯁꯤꯗꯤ ꯆꯤꯛꯀꯟ ꯉꯥꯛꯇꯅꯤ ꯑꯩ ꯉꯁꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯁꯨ ꯆꯤꯛꯀꯟ ꯃꯨꯛꯕꯥꯡ ꯍꯥꯏꯔ ꯊꯥꯒꯠꯂꯛꯇꯣꯏꯅꯤ ꯆꯤꯛꯀꯟ ꯉꯥꯛꯇꯅꯦ ꯂꯟꯁꯁꯨ ꯗꯤꯅꯔꯁꯨ ꯑꯗꯨꯝ ꯏꯚꯤꯅꯤꯡ ꯁ꯭ꯅꯦꯛꯁꯨ ꯆꯤꯛꯀꯟ ꯉꯥꯛꯇꯅꯤ ꯉꯁꯤ ꯆꯤꯛꯀꯟ ꯗꯦ ꯇꯥꯔꯦ ꯌꯥꯎꯗꯤꯌꯦ ꯆꯦ ꯍꯥꯏ ꯅꯪꯒꯤꯁꯦ ꯋꯦꯠ ꯂꯣꯁꯀꯤꯔꯣ ꯀꯩꯅꯣ ꯃꯆꯥꯊꯣꯏꯕꯤ ꯅꯪꯁꯦ ꯑꯗꯨꯝ ꯀꯃꯦꯟꯗꯤ ꯇꯧꯔꯛꯑꯦꯕ ꯑꯩ ꯑꯗꯨꯝ ꯈꯪꯉꯦꯕꯀꯣ ꯅꯪꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯅꯪ ꯀꯃꯦꯟꯒꯨꯝꯕ ꯇꯧꯔꯛꯄꯗꯣ ꯌꯥꯎꯅꯤꯡꯉꯦ ꯌꯥꯎꯕ ꯌꯥꯔꯗꯤ ꯌꯥꯎꯒꯦ ꯑꯩ ꯆꯦꯒꯤ FBꯗꯁꯨ ꯑꯇꯩ YTꯗꯁꯨ ꯚꯤꯗꯤꯑꯣ ꯂꯣꯏ ꯌꯦꯡꯉꯦ ꯇꯧꯔꯤꯅꯦ ꯍꯥꯏ ꯑꯣ ꯍꯣꯏ ꯃꯆꯥꯊꯣꯏꯕꯤ ꯅꯪ ꯀꯩꯅꯣ ꯇꯧꯔꯛꯑꯣ ꯃꯦꯁꯦꯟꯖꯔꯗ ꯊꯥꯔꯛꯑꯣ ꯑꯗꯨꯗꯤ ꯅꯪ ꯐꯦꯁꯕꯨꯛꯇ ꯑꯩꯒꯤ ꯀꯩꯅꯣ ꯈꯪꯉꯗꯤ ꯃꯦꯁꯦꯟꯖꯔꯗ ꯃꯦꯁꯦꯁ ꯇꯧꯔꯛꯑꯣ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯒ꯭ꯔꯨꯞꯀꯨꯝꯕꯗꯁꯨ ꯑꯗꯨꯝ ꯌꯥꯎꯑꯣ ꯁꯝꯁꯦ ꯑꯃꯨꯛꯇꯗꯤ ꯁꯥꯡꯍꯟꯒꯦ ꯇꯧꯕꯅꯦ ꯁꯨꯡꯉꯝ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯝ ꯀꯛꯊꯠꯂꯦ ꯑꯩ ꯁꯝꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯣꯏꯕꯅꯦꯕ ꯑꯩꯗꯤꯀꯣ ꯁꯝꯁꯦ ꯌꯥꯝ ꯁꯥꯡꯖꯅꯤꯡꯕ ꯁꯥꯡꯉꯨ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯋꯦꯠ ꯂꯣꯁꯀꯤꯅꯦ 70 ꯂꯩꯕꯅꯦ ꯊꯥ ꯑꯃ ꯐꯥꯔ ꯋꯦꯠ ꯑꯣꯟꯒꯦꯅ ꯑꯣꯟꯗ꯭ꯔꯤ ꯍꯣꯏ ꯑꯣꯜꯂꯨꯅꯨ ꯈꯪꯍꯟ ꯍꯥꯏꯗꯤ ꯊꯥ ꯑꯃꯒꯨꯝꯕ ꯂꯩꯔꯀꯥꯟꯗ ꯑꯣꯟꯁꯦꯕ ꯋꯦꯠꯀꯨꯝꯕꯁꯤꯗꯤꯀꯣ ꯖꯞ ꯂꯥꯎ ꯍꯟꯊꯔꯝꯕꯗ ꯅꯨꯡꯉꯥꯏꯕꯅꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯑꯣꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯩꯁꯨ 18 hours ꯐꯥꯁꯇꯤꯡꯁꯤꯗ ꯀꯩꯅꯣꯃꯨꯛ ꯍꯟꯊꯩ 2 kg ꯃꯌꯥ ꯍꯟꯊꯩ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯐꯥꯁꯇꯤꯡ ꯑꯃꯃꯨꯛꯇ ꯀꯩꯅꯣ ꯋꯦꯠꯇꯣ ꯖꯞ ꯆꯠꯄꯅꯦꯕ ꯑꯗꯨꯅ ꯏꯟꯇꯔꯃꯤꯇꯦꯟ ꯐꯥꯁꯇꯤꯡꯁꯦ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯌꯥꯝ ꯊꯨꯅ ꯋꯦꯠ ꯂꯣꯁ ꯇꯧꯅꯤꯡꯕꯩꯗꯤ ꯑꯗꯒꯤ ꯗꯥꯏꯕꯦꯇꯤꯁꯇꯁꯨ ꯀꯥ ꯍꯦꯟꯅ ꯋꯥꯡꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯏꯟꯇꯔꯃꯤꯇꯦꯟ ꯐꯥꯁꯇꯤꯡ ꯑꯗꯨꯝ ꯇꯧꯁꯤ ꯑꯩꯒꯤꯗꯤ ꯌꯦꯡꯉꯨꯅꯦ ꯅꯨꯄꯥ ꯅꯍꯥꯅ ꯀꯥꯔꯟ ꯇꯥꯗꯅ ꯀꯃꯦꯟ ꯇꯧꯔꯛꯄ ꯈꯣꯠꯄ ꯁꯨꯝꯕꯁꯦ ꯌꯥꯎꯗꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯣꯏꯒꯨꯝꯕ ꯉꯥꯛꯇꯅꯦ ꯏꯅꯥꯎꯄꯤꯒꯨꯝꯕ ꯏꯆꯦ ꯑꯗꯒꯤ ꯂꯩꯗꯅꯀꯣ ꯏꯃꯥꯒꯣ ꯑꯗꯨꯝ ꯃꯌꯥꯝ ꯇꯧꯔꯛꯄꯁꯦ ꯈꯪꯕ꯭ꯔꯥ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕꯁꯦ ꯂꯩꯇꯦ ꯍꯥꯏꯗꯤ ꯅꯨꯄꯤꯅ ꯅꯨꯄꯤ ꯁꯞꯄꯣꯔꯠꯀꯨꯝꯕ ꯇꯧꯕ ꯑꯃꯅ ꯑꯃ ꯇꯥꯟꯅꯕꯁꯦ ꯁꯤꯁꯦ ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯩꯌꯦ ꯏꯅꯥꯎꯄꯤ ꯃꯌꯥꯝ ꯑꯗꯩ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯁꯨꯝꯕ ꯃꯌꯥꯝꯅ ꯑꯣꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯗꯣ ꯑꯗꯩ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯏꯃꯥꯟꯅꯕꯤ ꯏꯅꯥꯎꯄꯤ ꯃꯌꯥꯝ ꯕꯕꯤꯇꯥ ꯍꯣꯏ ꯁꯤꯗ ꯀꯃꯦꯟ ꯄꯤꯔꯛꯏꯕ ꯖꯦꯅꯦꯕꯤ ꯍꯣꯏ ꯃꯆꯥꯊꯣꯏꯕꯤ ꯍꯣꯏ ꯅꯣꯏ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯤ ꯑꯥꯏꯀꯣꯟ ꯌꯥꯈꯥꯏ ꯍꯥꯏ ꯍꯦꯜꯂꯣ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚꯁꯦ ꯃꯔꯛ ꯃꯔꯛꯇ ꯊꯥꯔꯛꯀꯦ ꯃꯌꯥꯝ
제주 ꯌꯥꯝ ꯅꯨꯡꯁꯤꯌꯦ 제네비ꯁꯦ 메신저다 제네비 나만 메시지 타거든요. I hope you know. I hope you know. 제세 마네 하이. 제네비 ꯑꯗꯨꯅꯦ ꯑꯩ ꯈꯪꯉꯦ ꯑꯩ ꯂꯣꯏ ꯑꯃꯃꯝ ꯇꯣꯏꯅ ꯂꯣꯏ ꯈꯪꯉꯤꯀꯣ ꯃꯤꯁꯤꯡꯁꯦ ꯑꯩ ꯃꯃꯤꯡꯗꯩ ꯀꯩꯗꯩ ꯑꯗꯨꯝ ꯇꯛꯇ ꯍꯥꯏꯗꯔꯛꯏꯁꯦ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯅꯣꯏ ꯃꯌꯥꯝꯒ ꯄꯨꯟꯕꯁꯦꯀꯣ ꯆꯦꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯒꯁꯨ ꯌꯥꯝ ꯃꯥꯟꯅꯩ ꯑꯩꯁꯨ ꯉꯁꯤ ꯆꯤꯀꯟ ꯆꯥꯏꯌꯦꯕ ꯑꯗꯨꯒ ꯆꯦꯒꯤ FBꯗ ꯚꯤꯗꯤꯑꯣ ꯆꯤꯀꯟ ꯆꯥꯕꯩ ꯊꯥꯒꯠꯂꯛꯄꯗꯣ ꯑꯩꯅ ꯃꯣꯃꯣꯟ ꯇꯧꯔꯤꯅꯦ ꯌꯥꯝ ꯃꯥꯟꯅꯔꯝꯕꯩ ꯍꯔꯥꯎꯔꯤꯕ ꯑꯩ ꯅꯨꯡꯁꯤ ꯌꯥꯝꯅ ꯃꯥꯟꯅꯁꯤ ꯑꯗꯨꯝ ꯅꯤꯗꯥ ꯌꯨꯝꯅꯥꯝ ꯐꯖꯕꯤ ꯁꯥꯕꯤꯔꯤ ꯁꯣꯝꯁꯦ ꯁꯥꯖꯔꯤ ꯍꯧꯖꯤꯛꯇ ꯂꯤꯟꯊꯣꯏꯒꯦ ꯅꯪꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯅꯦ ꯅꯤꯗꯥ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯁꯨꯝ ꯍꯪꯅꯔꯝꯃꯤꯅꯤ ꯅꯠꯇ꯭ꯔ ꯂꯤꯟꯊꯣꯏ 마니 라우레이죠. 나싹나 따오도 우다바 꾸이레니다 이베마. I'm not gonna miss you like a child misses their blanket. Without God, get a move on with my life. It's time to be a big girl now. Big girls don't cry, don't cry. ꯀꯥꯏꯗ ꯏꯁꯩꯅꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯒ ꯁꯛꯀꯠꯂꯛꯑꯦ ꯋꯥꯅ ꯑꯩꯁꯦ ꯀꯥꯔꯟꯁꯦ ꯂꯤꯟꯊꯣꯏꯅ ꯉꯪꯉꯛꯏꯕꯁꯤꯗ ꯏꯅꯥꯎꯄꯤ ꯑꯃ ꯂꯩ ꯂꯤꯟꯊꯣꯏꯅ ꯃꯥꯅ ꯏꯁꯩꯁꯦ ꯍꯩꯔ ꯉꯪꯉꯛꯄꯁꯤꯗ ꯑꯩꯅ ꯃꯈꯥ ꯇꯥꯊꯣꯛꯄꯅꯤ ꯀꯨꯏꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯡꯇꯤꯒꯤ ꯕꯤꯜ ꯊꯤꯔꯤ ꯑꯩ Brownie, where are you from? I'm from India again. No, I'm from Thailand. Bangkok. I'm from Bangkok. Pesa kita puwe ni da. Karino pesa pai dam loi. Nang hospital tata. Chegi video nong magi yeng hauda ya de ai hanai video dusu ai hanjan yenge charam dai da kai. Nungsi yamna. Yengo macha to bi hena su gyan ta bane ko ai di sang su ngangi do noi su dum ya bi da na ko. Ado yengo do. Hena hanthana baduga nang do aina habado messenger do orsu message thara o adagi nangi photo gumba do yanga kangdara kan dai gon thara ka dam ni ko. Yeng doin. Very pretty. Thank you. तुझे देख देख सोना तुझे देख कर है जगना मैंने ये जिंदगानी संग तेरे बितानी तुझ में बसी है मेरी जान हाय जिया धड़क जाए I 20 tasle. Wow, good singer. Thank you. Jagat na malay. Muche gyan men ta da bine me no mana khang harau ni adage khangge da. Jese yamna su chamme wa ma takpa kanda yam mamut tana su takpi aduna yam nungai taba phajana su khangma ngame. Hoi duni aido mingonda haiba ngangbada ko kitang ngangbase yam sauningba adaidi mi sina su aingonda wa ma hakpada ko matek mya tamakpaje khoidau khwai saugatpa ai ja khoi managa wa ngangbada ga full loina ga ngangtraba du ka hai to khraba ai dum i gar ne do lauthatlani karino phajana hairo o seng na hairo naron do seng na haibiyo si ngatane ai haina de haba duna mingonda haiba ta ko matam da su ko adagi aingonda mi na hairapa su dum seng na haidrede sungai haina de go
ꯑꯗꯣ ꯃꯤꯅ ꯀꯣꯏꯊꯣꯛꯃꯜꯂꯦ ꯉꯥꯡꯉ ꯂꯩ ꯍꯥꯏꯕ ꯃꯤꯁꯨ ꯌꯥꯎꯋꯦ ꯅꯠꯇ꯭ꯔꯥ ꯃꯤꯁꯦ ꯑꯐꯕ ꯌꯥꯎꯔꯗꯤ ꯐꯠꯇꯕꯁꯨ ꯂꯩ ꯇꯥꯕꯅꯤ ꯑꯗꯨꯅꯤ ꯃꯆꯥ ꯊꯣꯏꯕꯤ Where you from ꯑꯗꯨꯝ ꯇꯧ ꯂꯩ I'm from Philippines ꯑꯩ ꯁꯤꯔꯦꯗ Indian Babu me 2.0 Where you from? I'm from Thailand. Oh, seriously? Yeah. See dore. Ni thoi Thailand dei oi re. Adu da khang de. Abe aise nongma phado friend sing unabada chanaga ton milk coffee ga bag ta hapaga puraga chatli mapal gi pot chadanaba hai. Yam phai haba che manurama. Adumai tawgadabane natra. Hot po hanage hairde. ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯐꯗ ꯌꯥꯗꯦ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯆꯥ ꯊꯛꯑꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯁꯨ ꯊꯕꯛ ꯍꯧꯔꯅꯤ ꯗꯦꯠ 1ꯗꯒꯤ ꯑꯃꯨꯛ ꯊꯕꯛ ꯆꯠꯄ ꯍꯧꯔꯅꯤ ꯑꯗꯨꯗ ꯑꯩꯁꯨ ꯄꯨꯔ ꯆꯠꯇꯣꯏꯅꯤ ꯌꯣꯝꯃꯒ ꯃꯄꯥꯟꯒꯤ ꯄꯣꯠ ꯆꯥꯏꯗꯕꯅꯤ ꯍꯣꯏ ꯕꯕꯥꯏ No you are Indian ꯅꯩ ꯅꯪ ꯑꯩ ꯏꯟꯗꯤꯌꯟ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯉꯥꯡꯉꯤꯕ ꯂꯣꯟꯁꯦ ꯀꯩꯅꯣ ꯍꯥꯏꯔꯛꯎ ꯀꯥꯏ Chikaran ta. That means you're speaking Thai language, huh? Yeah. You're from India, right? No, I'm from Thailand. Khai chứ không bra. Mẹ. Then I say. Naksum phagi tau thok pani da moi sidai na ko. Ai lon se moi di khangja pote ba. Tum yeng e ba YouTube ki live sida di moi se gyamen ta de ba. Ina. Lon se hekta. Teach me also, okay. आप क्या बोल रहे हैं Can you speak Hindi? हाँ थोड़ा 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 बोल सकती हूँ सही है मेरा हिंदी जय श्री राम जय श्री राम I'll teach you Bhutanese language Pele daidi Nungsi maliko che nang ai khai ri u dro masai de gi moi nei ngon da khai bi ri sa ai nom khai zen ban Thank you so much You know Hindi also yeah थोड़ा मुझे आते हैं अige YouTube live se seran thora jakidore ai jagat na rak tore haba sera tora pa khomda khomding ne haba kamai dong ne da Do you know Bihar in India pele idea boy kaino Bihar adi आप बिहारी हो क्या आप हिंदी से बात करो ज़्यादा आता नहीं मुझे थोड़ा आता है लाइश्रम निरूपमा लई डिटॉक्स वाटर थकुदो ब्रेकफास्ट चारगा याब्रो हाय होय अदुम याय केनो तौबियो मॉर्निंग दा को अखोय मॉर्निंग ड्रिंक्स अमा साबा मा हान थादा बिरो हाइदी लैदना मखल सोमना हैना बिबा मा मिथी ओगेरा ज्वाइन ओगेरा अदगी अतै तोपको अदुम कॉफी ब्लैक कॉफी गुम्बा ओगेरा दुगा अदुम थकपियो आइदी तो मैं हयेंगी सेम्बा लोरे
Sina flax seeds ko. Sina thabi ke ka leibado. Champra thabi haikru sing hape. Ado ai kaino nuksida ko malai tabai di haptre do. Sini ma'am to ai 2 liters ne bako. Smile toroga hayeng smile kaino tawbiyo. Semaga thammaga ne adum thakpa ko. Aduga kaino do. Sumba chana roasted chana do. Sumba je dum thambiyo haidi nga leita kaino machin da shining akpa matam da ko. Smile shine bai su bazar de lehori ne bazar je hayeng su moi kaino sintha le pu kholu haiba pochu lai ma ne bako. Adudugi adum thamme ai tar smile. Livestream, thank you. I should say me hoi do my same do thamo du ne thakpa matam da flex seats to the high hana dum daytime thamba ka shum dawdam ne bako. Chakcha to ga dum adai di chakcha ba matam da su dum flex seats water do sijina be ai ba do thabi ka hapa do hojik ti summer ni na kitang manam chelak pai type taw bane bako. Adu du na si se yari ge ayuki breakfast na traga dum asab do thakpa lo si dum thak tok ba. Adu na traga su som na breakfast ke ka do dum skip tawraga dum cha da ba thak ta ba le su ne smai na dum semaga dum thak piyo bako. Alkaline water. Yes, this is यादव जी थोड़ा थोड़ा बहुत आने लगेगा उसको मणिपुरी से बोलो भाई है आपको मणिपुरी मालूम है हिंदी से कोई दिया लोना दबनी ना कितंग खंग तार को सुको लो अंडरस्टैंड तौर से तुम कहनो तौवे बा तंग टाइट को बोई बगे क्या है ते दो मोइना आइगोन दा खाइरे आई दम येंग बिरी सु ब्रा मोइसे आई लोन खंग बोई खंग द बोई दुम ngasai de comment ga pizari ne ba thank you guys. Yes, little bit. Okay, where are you from? Pasang Bhutia. Sunil Saikom chak chara boche. Hi, chare enga sain chare. Sak phazana ba kai thak toy no hi ber. Kaino taw se sak phazana de kaino da. Sek mai cha se ber. Dum chat ta na changre na. Na se je fruit ka je ko ma bane ko anang aina si thaina nang gai ga chat pada lit ki ba fruit to ne yam tai doi na khanga ba beren. Thaina kaino gido daina hoi isai tawbagi mogi kaino amit abra du kangbu ge tawbudaga lit papuri tuni ko mabani noi sai su taw hello aina haira subscriber ga khara khomo kholo ha nang usanna de khangjan na de hoi dou sagalakani ai youtube ki paisa changba horabani nang onda kapak tro bani na se je mai ga je zo line ga je yong to la bani Please speak Hindi only. Hindi आता नहीं है चे ब्लॉग थागलो आई 8:30 तारे थागला दौने 8:40 बौ लाइव से तौरगे दुगा लोइशन लगे दुगा थागलागे को एलिजाबेथ चाक चारे 7 द लोये चाबा 18 hour fasting तौबगी I'm from Sikkim okay Tamil आते स्पेले दा इबो कदाय कई यों खंजानो है भाई इबो लोई लॉन्ड्री जे लोई खंग बाई मोंग ने है बा मोइन हाई जय श्री राम सिस्टर जय श्री राम जे 18 hours ngasi 5 days surabani na makha kaidodoino 20 muk tawgatro hai macha thoi keno tawdoine ai se ngasi sure dana ngasi su bai se hayengi pung ama bawdi ai dum mahi thani du ama dagi mapang chaba horani bako adui matungda dum hayeng nungdang do dum haidi 7 da lotion dra su dum 9 da lotion ger 8 da lotion ger gi adum regular meal nong mam di charani bako aduga hangchit ki nungdang do adudagi mo horani 20 hours mo hoge na khalle bako adumai taw nang 20 tawdoi di ai do ai tawbe tawde haidi ai di weight loss se dum phajana tawre bako ka hena kangmal la so ai di teenagers na tamni na talle bako am kang badu so aduga mi sina kaya tare ai gi dum ai gi height ka dum ai weight ga huji chanare ba akoi pick pani na kaya tare yang kanggan ba pitro piction badu adi di oi ba ai do adugi ai di huji ke ai gi phibam se ajare ai weight 53 lay bako ado ina 50 la hen ge na di khan ado 20 taw ba ya na di lay ado nang 18 sure nang hangchit hai di no mam di phajana regular meal cha tho ba ko intermittent taw da bida aduga kaino hangchit nungdang do adudagi 20 hours to taw nang weight loss na tawning tardi Lalita naman good morning good evening sister good evening my friend are from Manipur so I know a little bit okay Kainjang chage che hai ai chicken ngak tane Sunil Saikom ai ngasi di chicken ngak tane morning lunch su ada evening snacks ada dinner lo in chicken ne do ai blog ta dum hapa do ine chahi kya surage che che
Berin. Ay chahi yamdri da. Kainon. I think. Nang nahalangani nang nayon siya ko. I'm Indian girl. Okay. Dahigi breakfast kari kari siyamba yagi am tayo biro. Dahigi siya kainon tao biyo. Dum chia seeds kumba hapaga natragana kaino diabetes patient gumba oiragana akoina apple gumba do masungani dei di hena hapiru no bako dum makak macham chaka aga hapa hawbane ni rupama kaino dum makam ga hapaga duga chia seeds hapaga or natraga flax seeds powder do adugumba do hapaga thitlaga thao aduga flax seeds chabada mapum do chawnu ko kaino tawbane ba digest tawbo wat pane bako wabane constipation gumba problem lak bane dumaina kaino dadi flax seeds study maru chasan bado yade sumaino oina tinga tho marugi oina di aduga kaino breakfast ki dahi ga chage gana powder aina grind tawra sembado adu oina tawbiyo bako are you married ang tawsale ni good evening chal thoi bi hai good evening yamba adani chache noni riba kai hai no noni riba ai ne can understand your language please speak in hindi only ha kang de aidi kamay tawni moy kambu sinamaro nama aise blog thagat pagi pungpham su yaure thagalage ichal thoi bi gaina kaurok pagi nungsibani khuma jam santos mai ibung na su kaurame laikidre ai yamba ai hek matakta duna su kaurame dumaina tabada yam nusiye ton milk to che nungti ge dum thak ya bro hai ya ye thau sangom matai sangom powder si jinau no ton milk dum thau aya ton milk hare ga ise yong ne live thari ngai sangom ingam mani hai ba ai card sem ge na sangom sawlaga ngaktang manin chatla lam do hojik punging ingam mani ong salaga sem de ya roi card to berani khadang thadai ngai da dum kaw rai ba myam gi nungai ba do hojik se yam kan na comment ga tawbirak pa do YouTube live se tha dabne ba na so sweet sister I thank you Bhojpuri language speaking ai kamai tawni idea pile oi ba exercise kai kadi amta tawdabra hai tawdiye exercise tawdi without exercise ne 90 days se ko adugi matungda exercise tawba yai adu ai gi oindi yadi yaram na ai je body phajana sem ge na khalle ba ko gym chat kera natraga ai ho gym gu moina chat ke khalle hai di ai amta phajana figure se kano tawdri ba ado yengani ai gi oindi yadi yare ai kai no dai hana dai tawgre ba hojik sina nauna sum sugar khara hengal ame hai bwane ba yang kai hena weight gain tawbu natte ba ko yadi yarabane ado 90 days ado mayam nauna dai tawboi tardi 90 days se hana phajana kano tawbiu ko isado hana phajana sengdokpigo haidi akoina chariba kaiba chingjak singjiga hairodi isado kok ngaubi khot piam tawbane ba kok to khangau ngausaladi bp gumba low oiba khot pai problem je lak bane ba ko ado kona di hainarak bane aisu hana tawri kane wai ma haidi kok ngaudana khotana mayam taweba aduda mu exercise tawsalordi ko wandabi khota bi tawrak su yai ba duna kena tawti marak ta sumaina unase hoi marak tharake nirupama dum khangdaba khotaba su hangbiro o aina khangba khara do dum share tawrake bai tum karega sadi kari nusina maro siski uring di bharabadi mali brothers ni chanu lai tham si khoi palo rangani phare ai pharam ne dak to amani da ngai re a uring nong na tholak tre ba dak nong kita ngai si tam tam no koklani adai khori da kai da taram da dak nong si to dak nong ata ne tai tau tre pharam ni nong kai thai chari khu cha jina di dum phatam ni na tra detox water 1 liter khak ya hoi kai su kai de liter am tang thak tar su thak po thai do yam pharam ne do ai gi oina di dum ani di dum thai liter ani di detox water da kai no da detox water do dum flax seeds ke ga do na dum ayuki lunch ke ka taw bu do ada dum sijinai ba ko mai dum taw dum khorang ko dum pipa thak po do aduga thabi ke ka ha pa du di aina amuka su hai gere da na summer ni na manam kitang lak ba yaw bani aduna ayuk ta do morning da breakfast taw ngai lo shal lai di 1 liter thabi ke ka gi do ko alkaline water so hai bani si sakat law ya ai shu ring yam thunge do hauji kitang phare che pharakani ma cha thobi uring di jar pharakani ai ju ne sky digi
ꯍꯦꯛꯇ ꯊꯣꯛꯏꯗꯨꯁꯨꯅꯦ ꯃꯆꯥ ꯃꯆꯥ ꯅꯠꯇꯦ ꯑꯦꯛꯅꯤ ꯑꯆꯧꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯀꯤꯖꯥꯅꯦ ꯑꯗꯨꯒꯤ ꯎꯔꯤꯡꯗꯨꯗꯤ ꯅꯥꯔꯒ ꯆꯤꯛꯄꯤꯅꯦꯍꯦ ꯆꯤꯛꯀ ꯂꯥꯎꯕꯤꯅꯦ ꯏꯁꯥꯗ ꯇꯤꯡ 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 ꯆꯣꯡꯗꯣꯏꯅꯦꯕ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯊꯥꯖꯔꯣꯏ ꯑꯩ ꯍꯥꯏꯁꯦ ꯐꯥꯒꯤ ꯉꯛꯁꯝꯗꯒ ꯇꯧꯕꯁꯦ ꯆꯤꯛ ꯆꯤꯛ ꯂꯥꯎꯗꯣꯏꯅꯦꯕ ꯉꯥꯡ ꯍꯦꯛꯇ ꯄꯣꯝꯈꯠꯂ ꯇꯥꯡꯈꯠꯂ ꯀꯤꯖꯥꯅꯦ ꯑꯩꯒꯤ ꯈꯨꯊꯣꯛꯇꯨꯗꯤ ꯑꯗꯣ ꯌꯥꯝ ꯐꯔꯕꯅꯦ ꯊꯥ ꯈꯤꯇꯪ ꯉꯥꯏꯔꯕꯗꯣ ꯃꯥꯏꯁꯦ ꯃꯌꯥꯡ ꯈꯔ ꯆꯒꯠ ꯉꯥꯡꯉꯤꯁꯦ ꯎꯕ꯭ꯔꯥ ꯁ꯭ꯋꯥꯏꯗ ꯋꯥꯊꯤ ꯋꯥꯔꯦꯝ ꯃꯣꯏꯁꯦ ꯑꯗꯨꯝ ꯄꯥꯔꯔꯣꯏꯒꯦ ꯉꯁꯥꯏꯗꯩꯗꯤ ꯐꯥꯒꯤ ꯁꯨꯝ ꯈꯔ ꯇꯧꯕꯤꯔꯝꯕꯅꯤ ꯈꯔ ꯈꯨꯝꯕꯤꯔꯝꯕꯅꯤ ꯉꯥꯡꯉꯤꯕ ꯄꯤꯔꯛꯏꯕ ꯀꯃꯦꯟꯁꯦ ꯑꯃꯨꯛ ꯑꯣꯅꯤꯡꯕ ꯑꯃ ꯌꯥꯎꯋꯦ ꯃꯊꯧꯁꯦ ꯂꯩꯇꯕꯒꯤ ꯅꯠꯇ꯭ꯔꯥ ꯍꯣꯏꯗꯤ ꯁꯨꯒꯔ ꯅꯣꯔꯃꯦꯜꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦꯗ ꯅꯪ ꯍꯥꯏ ꯍꯣꯏ ꯂꯩꯔꯝꯃꯅꯤꯌꯦ ꯑꯩ ꯆꯥꯔꯤ ꯃꯑꯣꯡꯁꯤꯗ ꯑꯩ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠꯀꯨꯝꯕ ꯇꯧꯔꯛꯀꯦ ꯇꯦꯁ ꯑꯩ ꯁꯣꯏꯗꯅ ꯁꯨꯒꯔ ꯅꯣꯔꯃꯦꯜꯗꯤ ꯂꯩꯔꯝꯃꯅꯤ ꯈꯜꯂꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯥꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨ 167 ꯂꯩꯈ꯭ꯔꯤꯗꯣ ꯑꯗꯨꯝ 1 week ꯍꯦꯜꯂꯝꯃꯅꯤ ꯑꯩꯅ ꯇꯦꯁ ꯇꯧꯈꯤꯕꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯗꯣ ꯍꯟꯊꯔꯝꯃꯅꯤ ꯏꯁꯥꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕ ꯑꯩ ꯍꯧꯖꯤꯛꯀꯥꯟꯀꯣ ꯍꯥꯏꯗꯤ ꯉꯥꯛꯇꯪ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕꯒꯤ ꯉꯥꯏꯍꯥꯛ ꯃꯊꯥ ꯁꯥꯖꯔꯝꯃꯁꯨ ꯏꯁꯥꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯦꯛꯇꯤꯞ ꯑꯣꯏꯕꯗꯣ ꯑꯗꯨꯗꯤ ꯑꯣꯏꯔꯦꯕ ꯍꯥꯏꯗꯤ ꯇꯜꯂꯒ ꯁꯨꯛꯆꯜꯂꯒ ꯀꯩꯅꯣ ꯇꯧꯔ ꯂꯩꯕꯗꯣ ꯑꯗꯨꯗꯤ ꯇꯧꯗ꯭ꯔꯦ ꯃꯥꯅꯦ ꯆꯦ ꯑꯩꯁꯨꯅꯦ ꯑꯆꯧꯕ ꯌꯥꯝ ꯑꯅꯥꯕ ꯑꯗꯨ ꯉꯥꯛꯅꯦ ꯃꯥꯏ ꯄꯨꯂꯞ ꯇꯧꯔꯤꯅꯦ ꯐꯔꯛꯑꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯐꯔꯛꯑꯅꯤ ꯅꯪ ꯗꯥꯏꯠ ꯇꯧꯔꯒ ꯗꯤꯇꯣꯛꯁ ꯋꯥꯇꯔ ꯃꯌꯥꯝ ꯊꯛꯑꯗꯤ ꯑꯗꯨꯝ ꯐꯔꯅꯤ ꯃꯁꯥ ꯃꯊꯟꯇ ꯀꯨꯆꯨ ꯀꯨꯃꯦꯟꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯦ ꯏꯁꯥꯗꯣꯀꯣ Okay, friend, nice to meet you. Hi. Good night, have a nice dream. Good night. Manipuri film update. Dr. Tarani. ꯇꯥꯟꯅꯕ꯭ꯔꯥ ꯗꯥꯏꯠ ꯄ꯭ꯂꯥꯟꯁꯦ ꯑꯩꯒꯤ ꯗꯥꯏꯠ ꯄ꯭ꯂꯥꯟꯁꯦ ꯑꯩꯁꯦ ꯐꯤꯇꯦꯂꯣ ꯑꯗꯩꯗꯤ ꯍꯦꯜꯗꯤꯐꯥꯏ ꯃꯤꯗ ꯃꯣꯏ ꯀꯩꯅꯣ ꯑꯩꯒꯤ ꯗꯥꯏꯠ ꯄ꯭ꯂꯥꯟꯗꯣ ꯐꯖꯅ ꯃꯣꯏꯗ ꯁꯦꯝꯍꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯗꯣꯛꯇꯔ ꯇꯥꯔꯥꯅꯤ ꯍꯥꯏꯁꯦ ꯗꯣꯛꯇꯔ ꯇꯥꯔꯥ ꯔꯥꯅꯤꯗꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯣꯝꯒꯤꯁꯦ ꯗꯥꯏꯇꯤꯁꯤꯌꯥꯟꯗꯣꯀꯣ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯑꯞꯗꯦꯠꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯩ ꯃꯥꯒꯁꯨ ꯇꯥꯟꯅꯔꯝꯃꯦ ꯑꯗꯩ ꯐꯤꯇꯦꯂꯣ ꯐꯖꯅ ꯇꯥꯟꯅꯈ꯭ꯔꯦ ꯑꯩ ꯋꯥꯏ ꯇꯤꯒꯤ ꯗꯥꯏꯠ ꯋꯥꯛꯑꯥꯎꯠ ꯆꯣꯡꯕꯒꯨꯝꯕ ꯅꯠꯇꯕ ꯑꯗꯨꯝꯕꯗꯤ ꯑꯗꯨꯝ ꯌꯨꯝꯗ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯆꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏ ꯍꯣꯏ ꯅꯪꯅ ꯉꯝꯖꯔꯤ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯈꯔ ꯈꯔ ꯇꯧ ꯀꯥ ꯍꯦꯟꯕ ꯅꯠꯇꯕꯤꯗꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯃꯨꯡꯗ ꯂꯩꯅ ꯍꯤꯞ ꯍꯤꯞꯅ ꯇꯧꯕ ꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯁꯧꯒ꯭ꯔꯥꯛꯄꯝ ꯔꯣꯕꯤ ꯑꯩꯒꯤꯗꯤ ꯅꯣꯔꯃꯦꯜ ꯂꯩꯔꯦ ꯍꯥꯏ ꯅꯣꯔꯃꯦꯜ ꯂꯩꯁꯦ ꯗꯥꯏꯠ ꯇꯧꯔꯒ ꯂꯩꯕꯤꯔꯛꯏꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨ ꯍꯥꯏꯕꯤꯔꯛꯑꯣ ꯏꯁꯥ ꯅꯣꯔꯃꯦꯜ ꯂꯥꯛꯏꯗꯣ ꯍꯥꯏꯗꯤ ꯑꯩꯒꯤ ꯗꯥꯏꯠꯀꯨꯝꯕꯁꯦ ꯇꯧꯔ ꯂꯩꯔꯛꯏꯔꯥ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯏꯕꯤꯔꯛꯑꯣ ꯈꯪꯖꯍꯧꯒꯦ ꯗꯥꯏꯠ ꯀꯩꯅꯣ ꯇꯧꯕꯅꯤꯗ ꯒꯨꯂꯤ ꯆꯥꯔ ꯇꯧꯔꯗꯤ ꯌꯥꯝ ꯊꯨꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯅꯦ ꯐꯔꯛꯄꯅꯦ ꯊꯥꯡꯖꯝ ꯆꯥꯎꯕꯅꯤꯅ ꯁꯤ ꯀꯔꯤ ꯂꯝꯅꯣ ꯍꯥꯏ ꯑꯩꯁꯦ ꯊꯥꯡꯃꯩꯕꯟꯗꯩꯅꯦ ꯃꯌꯥꯝ ꯑꯩ ꯌꯨꯇ꯭ꯌꯨꯕ ꯕ꯭ꯂꯣꯛꯁꯦ ꯁꯣꯔꯤ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚꯁꯦ ꯍꯌꯦꯡꯒꯨꯝꯕ ꯇꯧꯔꯛꯀꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯑꯗ ꯌꯦꯡꯕꯤꯔꯒ ꯀꯃꯦꯟꯒꯨꯝꯕ ꯇꯧꯕꯤꯗꯅ ꯂꯥꯏꯛꯀ ꯇꯧꯕꯤꯔꯁꯤꯡꯁꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯑꯗꯨꯝ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅꯒ ꯌꯦꯡꯕꯤꯔꯛꯑꯒ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯄ ꯑꯩꯅꯒ ꯄꯥꯎꯈꯨꯝꯒ ꯄꯤꯖꯔ ꯈꯔ ꯁꯨꯝ ꯃꯌꯥꯝꯒ ꯂꯣꯏꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯕ ꯑꯃꯨꯛ ꯑꯩꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯊꯥꯒꯠꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩ ꯀꯩꯅꯣꯝꯒ ꯍꯥꯏꯖꯔꯝꯒꯦ ꯑꯩꯅ ꯕ꯭ꯂꯣꯛ ꯊꯥꯒꯠꯄꯁꯦ ꯑꯩꯅ ꯑꯌꯨꯛꯇꯒꯤ ꯍꯧꯔꯒ ꯅꯨꯡꯗꯥꯡꯐꯧꯗꯣ ꯑꯩ ꯍꯥꯏꯗꯤ ꯉꯁꯤ ꯊꯣꯛꯄꯗꯨꯅꯦꯕꯀꯣ ꯑꯩꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯡ 7ꯇ ꯆꯥꯕ ꯂꯣꯏꯁꯜꯂꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯗ ꯅꯝꯍꯧꯕꯗꯣ ꯉꯥꯛꯇ ꯑꯩꯅ ꯑꯗꯨꯝ ꯄꯨꯡ 9ꯗꯩꯅ 10ꯐꯧꯒꯤ ꯃꯅꯨꯡꯗ ꯊꯥꯒꯠꯆꯕ ꯕ꯭ꯂꯣꯛꯅꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯕ ꯕ꯭ꯂꯣꯛꯅꯤ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯁꯨ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯗꯣ ꯀꯩꯝꯇ ꯁ꯭ꯀꯤꯞ ꯇꯧꯗꯦ ꯃꯌꯥꯝꯗ ꯑꯩꯅ ꯁꯨꯛ ꯆꯥꯎꯕꯤ ꯑꯃꯐꯧ ꯂꯣꯠꯂꯒ ꯆꯥꯗꯦ ꯑꯗꯨꯗꯨꯅ ꯆꯤꯠ ꯃꯤꯜꯁꯀꯨꯝꯕ ꯆꯥꯕꯤꯒꯅꯣ ꯑꯩꯅ ꯆꯥꯔꯤꯗꯨꯃꯛ ꯑꯩ ꯆꯥꯖꯩ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯁꯣꯏꯗꯅ ꯃꯌꯥꯝ ꯇꯧꯕꯤꯌꯣ ꯔꯤꯖꯜ ꯐꯪꯒꯦ ꯍꯥꯏ ꯇꯥꯔꯗꯤꯀꯣ ꯀꯃꯦꯟ ꯈꯔ ꯂꯥꯛꯑꯦ ꯑꯝꯇ ꯄꯥꯔꯝꯈꯤꯒꯦ ꯑꯗꯨꯒ ꯂꯣꯏꯁꯜꯂꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯆꯦꯒꯤ ꯑꯈꯪꯕ ꯆꯦꯅ ꯇꯧꯖꯕ ꯈꯔ ꯑꯩꯈꯣꯏꯗ ꯁꯦꯌꯔ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯁꯨ ꯆꯦꯗꯧꯅ ꯀꯟꯅ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯃꯤꯕ ꯒꯣꯜꯗꯣ ꯌꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯆꯦ ꯍꯣꯏ ꯑꯣꯏꯔꯣ ꯃꯆꯥꯊꯣꯏꯕꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯗꯣ ꯌꯥꯝꯅꯀꯣ ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯥꯖꯕꯤꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯔꯣꯁꯅꯤ ꯌꯨꯝꯅꯥꯝ ꯁꯤꯁ ꯑꯩ ꯋꯦꯠ 59 ꯂꯩꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ 56 ꯂꯩꯔꯦ 15 ꯗꯦꯖꯇ ꯋꯥꯎ ꯅꯪ ꯑꯩꯒꯤ ꯗꯥꯏꯠꯁꯦ ꯇꯧꯔꯤꯔꯣ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯇꯧꯋꯣ ꯑꯗꯨꯝ ꯃꯈꯥ ꯇꯥꯅꯀꯣ ꯔꯣꯁꯅꯤ
ꯁꯤꯁꯀꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗꯒꯤ ꯍꯥꯏ ꯑꯣ ꯅꯨꯡꯁꯤ ꯌꯥꯝꯅ ꯌꯦꯡꯉꯨꯅꯦ ꯁꯤ ꯑꯩ ꯀꯃꯥꯏ ꯍꯔꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕ 59 ꯂꯩꯔꯝꯕꯗꯩ 56 ꯂꯩꯔꯦ ꯑꯣꯟꯂꯤ 15 ꯗꯦꯖꯇ ꯇꯥꯔꯤꯕ ꯋꯦꯠꯇꯣ ꯌꯦꯡꯉꯣ ꯍꯥꯏꯕ ꯍꯥꯏꯗꯤ ꯅꯨꯃꯤꯠ 4-5ꯅꯤ ꯇꯧꯔꯒ ꯍꯦꯛꯇ ꯈꯨꯗꯛꯇ ꯋꯦꯠꯇꯣ ꯇꯥꯕ ꯌꯥꯕ ꯅꯠꯇꯦꯗꯅꯀꯣ ꯗꯥꯏꯕꯦꯇꯤꯁꯁꯦ ꯁ꯭ꯇ꯭ꯔꯦꯁꯇꯩ ꯂꯩꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯑꯗꯨꯕꯨ ꯐꯕꯗꯤ ꯑꯗꯨꯝ ꯊꯨꯅ ꯐꯕ꯭ꯔꯣꯅꯤꯅ ꯍꯥꯏ ꯌꯥꯗꯦ ꯕꯦꯔꯥꯅꯦ ꯁ꯭ꯇ꯭ꯔꯦꯁꯁꯤꯗꯤꯀꯣ ꯁ꯭ꯇ꯭ꯔꯦꯁ ꯍꯦꯛ ꯂꯩꯔꯕ ꯑꯩꯁꯨ ꯍꯟꯗꯛ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯨꯕꯗꯩꯅꯦꯕ ꯑꯩꯅ ꯑꯃꯨꯛ ꯀꯩꯅꯣ ꯁꯨꯒꯔ ꯍꯥꯏꯒꯠꯂꯝꯃꯤꯗꯣ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯕ꯭ꯂꯣꯒꯤꯡ ꯇꯧꯕꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯃꯌꯥꯝꯒꯀꯣ ꯃꯌꯥꯝꯅꯁꯨ ꯀꯥꯟꯅꯩ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯊꯦꯡꯛ ꯌꯨ ꯍꯥꯏꯔꯛꯄꯗꯣ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯒꯦ ꯀꯩꯒꯤꯅꯣꯗ ꯑꯩ ꯁꯨꯃꯥꯏꯅ ꯕ꯭ꯂꯣꯒꯤꯡꯁꯦ ꯇꯧꯕꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯊꯧꯁꯨ ꯆꯤꯜꯂꯦꯀꯣ ꯑꯗꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯎꯠꯅꯕ ꯍꯣꯠꯅꯕꯗ ꯆꯥꯁꯟ ꯊꯛꯆꯜꯂꯒ ꯃꯌꯥꯝꯗ ꯑꯐꯕꯗꯣ ꯃꯌꯥꯝꯗ ꯎꯠꯂꯕꯅꯤ나 ꯑꯩꯁꯨ ꯆꯥꯔꯦ ꯑꯗꯣ ꯑꯩ ꯍꯛꯆꯥꯡꯁꯨ ꯐꯔꯦꯗꯅ ꯑꯩ ꯗꯥꯏꯕꯦꯇꯤꯁꯁꯨ ꯅꯣꯔꯃꯦꯜ ꯂꯥꯛꯑꯦ ꯑꯃꯨꯛꯀꯁꯨ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯁꯥꯁꯨ ꯈꯤꯡ ꯂꯥꯎꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯦ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯑꯩꯕꯨ ꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯏꯗꯤ ꯑꯣꯟꯂꯤ 1 ꯃꯟꯃꯨꯛꯇꯒ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯒꯁꯦ ꯀꯩꯅꯣ 3,500 ꯍꯦꯜꯍꯧꯔꯕꯅꯦ ꯍꯧꯖꯤꯛꯇꯣ ꯌꯥꯝ ꯊꯨꯅ ꯒ꯭ꯔꯣꯁꯨ ꯇꯧꯋꯦ ꯃꯌꯥꯝꯅ ꯑꯩꯕꯨ ꯊꯥꯖꯕꯤꯕ ꯅꯨꯡꯁꯤꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯗꯥꯏꯕꯦꯇꯤꯁꯇꯣ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯗꯤ ꯌꯥꯗꯕꯅꯦ ꯋꯥꯏꯇꯤ ꯗꯥꯏꯕꯦꯇꯤꯁ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯗꯤ ꯑꯗꯨꯝ ꯅꯪꯅ ꯐꯅ ꯗꯥꯏꯠ ꯇꯧꯔꯁꯨ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯔꯕ ꯍꯥꯏꯗꯤ ꯅꯪ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯍꯥꯏꯗꯤ ꯍꯞꯇꯥ ꯑꯃ ꯍꯥꯏꯒꯦꯔꯥ 10 days ꯍꯥꯏꯒꯦꯔꯥ ꯅꯪꯁꯦ ꯐꯖꯅ ꯗꯥꯏꯠ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯍꯟꯊꯐꯝ ꯊꯣꯛꯑꯕꯅꯦꯕ ꯍꯟꯊꯕꯗꯣ ꯁ꯭ꯇ꯭ꯔꯦꯁꯇꯣ ꯌꯥꯝ ꯂꯩꯔꯕ ꯅꯪ ꯁꯨꯡꯍꯟ ꯍꯟꯊꯔꯝꯃꯣꯏꯕ ꯕꯦꯔꯥꯅꯦꯕꯀꯣ ꯗꯥꯏꯕꯦꯇꯤꯁꯀ ꯁ꯭ꯇ꯭ꯔꯦꯁꯀꯁꯤꯗꯤ ꯑꯩ ꯗꯣꯛꯇꯔ ꯅꯠꯇꯦ ꯑꯗꯩ ꯑꯩ ꯅ꯭ꯌꯨꯇ꯭ꯔꯤꯁꯅꯤꯁ ꯅꯠꯇꯦ ꯑꯗꯩ ꯀꯩꯅꯣ ꯗꯥꯏꯇꯤಷꯤꯌꯟ ꯅꯠꯇꯦꯅ ꯑꯩ ꯍꯟꯖꯟ ꯍꯥꯏꯖꯩꯗꯅ ꯇꯧꯕꯗꯕꯨ ꯑꯩꯗꯤ ꯀꯨꯏꯅ 8 yearsꯁꯦ ꯑꯩꯅ ꯗꯥꯏꯕꯦꯇꯤꯁ ꯂꯥꯛꯄꯅꯤꯅ ꯑꯩ ꯐꯖꯅ ꯈꯪꯉꯦ ꯑꯗꯨꯒ ꯑꯩ ꯏꯁꯥꯗ ꯐꯕ ꯐꯠꯇꯕꯁꯦ ꯑꯩ ꯐꯖꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯣꯏꯊꯤ ꯊꯤꯒꯠꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯩ ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯔꯣ ꯀꯩ ꯆꯥꯔꯒ ꯀꯩ ꯐꯔꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯗꯩ ꯑꯃꯨꯛ ꯃꯣꯏꯅ ꯐꯩ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯑꯩ ꯆꯥꯔ ꯌꯦꯡꯉꯦ ꯐꯠꯇ꯭ꯔꯗꯤ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯗꯦꯕ ꯑꯩꯅ ꯐꯩ ꯑꯩꯅ ꯈꯪꯉꯒ ꯑꯩꯅ ꯆꯥꯔꯤꯕ ꯄꯣꯠꯇꯣ ꯐꯩ ꯈꯪꯕꯁꯤꯡꯗꯨꯅꯦ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯩꯁꯦꯀꯣ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯩꯅ ꯍꯥꯏꯔꯛꯏꯕꯁꯤꯗꯤ ꯑꯩꯒꯤꯗꯤ ꯁꯤ ꯆꯥꯎ ꯁꯤ ꯐꯕꯅꯤ ꯍꯥꯏꯕ ꯅꯠꯇꯦꯕꯀꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯆꯥꯔꯒ ꯃꯌꯥꯝ ꯑꯩ ꯁꯤ ꯆꯥꯕꯗꯒꯤ ꯁꯤ ꯐꯔꯛꯑꯦ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝꯗ ꯑꯗꯨꯝ ꯎꯠꯂꯤꯁꯤꯅꯤꯗꯅꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯅ ꯀꯩꯅꯣ ꯃꯊꯪꯗꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯒꯗꯣ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯔꯒ ꯑꯩ ꯁꯨꯒꯔꯒꯨꯝꯕ ꯇꯦꯁ ꯇꯧꯕꯒꯗꯣ ꯎꯠꯂꯛꯀꯦ ꯑꯗꯒꯤ ꯀꯩꯅꯣ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯏꯚꯇꯣ ꯂꯩꯍꯧꯋꯤꯗꯅꯀꯣ ꯑꯗꯒꯤ ꯑꯩꯅ ꯂꯦꯞꯇ ꯆꯠꯂꯒ ꯇꯧꯕ ꯈꯣꯠꯄ ꯑꯣꯏꯔꯣ ꯑꯩ ꯑꯗꯨꯝ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯄꯨꯔꯥ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯎꯠꯊꯣꯛꯀꯦꯕꯀꯣ ꯃꯌꯥꯝꯗ ꯃꯔꯛ ꯃꯔꯛꯇ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕ ꯂꯥꯏꯚꯁꯦ ꯂꯥꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯣꯂꯣ ꯇꯧꯕꯤꯌꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯂꯩꯅꯥ ꯂꯩꯕ ꯗꯥꯏꯕꯦꯇꯤꯁ ꯅꯥꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯤꯅ ꯊꯦꯡꯅꯕ ꯆꯩꯊꯦꯡꯗꯣ ꯑꯩ ꯐꯖꯅ ꯐꯪꯉꯕꯅꯤꯅ ꯈꯪꯉꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯑꯈꯪꯕꯁꯤꯡꯗꯣ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯃꯌꯥꯝ ꯌꯥꯝ ꯑꯍꯩ ꯑꯄꯥ ꯁꯥꯕ ꯈꯪꯕꯩꯗꯤ ꯅꯠꯆꯗꯦꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯊꯦꯡꯅꯕ ꯈꯔꯗꯣ ꯃꯌꯥꯝꯗꯁꯨ ꯁꯣꯏꯅ ꯆꯥꯔꯝꯕ ꯇꯧꯔꯝꯕꯁꯤꯡꯗꯣ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯈꯔ ꯑꯃꯅꯁꯨ ꯌꯥꯝ ꯐꯩ ꯈꯣꯠꯂꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ ꯐꯤꯗꯕꯦꯛ ꯐꯖꯕ ꯃꯌꯥꯝ ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯛꯁꯔꯁꯥꯏꯁꯇꯣ ꯗꯥꯏꯠ ꯀꯅꯥꯅ ꯏꯆꯟ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯁꯨꯃꯥꯏꯅꯃꯛ ꯑꯩꯅ ꯆꯥꯔꯤꯁꯦ ꯁꯤꯁꯦ ꯇꯧꯕꯤ ꯇꯥꯔꯗꯤ ꯁꯤ ꯑꯩꯒꯤ ꯗꯥꯏꯠꯁꯤꯃꯛ ꯐꯣꯂꯣ ꯇꯧꯕꯤ ꯇꯥꯔꯒꯗꯤ 90 daysꯇꯤꯀꯣ ꯀꯩꯝꯇ ꯑꯦꯛꯁꯔꯁꯥꯏꯁꯀꯨꯝꯕ ꯇꯧꯕꯤꯒꯅꯣ BP ꯂꯣ ꯑꯣꯏꯔꯛꯀꯅꯤꯌꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯁꯦ 90 daysꯀꯤ ꯃꯇꯨꯡꯗ ꯑꯣꯏꯅ ꯇꯧꯁꯦ ꯑꯦꯛꯁꯔꯁꯥꯏꯁꯇꯣꯀꯣ ꯑꯗꯨꯝ ꯌꯥꯔꯦꯕ ꯖꯦꯅꯦꯕꯤ ꯒꯨꯗ ꯅꯥꯏꯠ ꯁꯤꯁꯇꯔ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯒꯦ ꯏꯁꯥ ꯐꯅꯕ ꯍꯥꯏ ꯆꯩ ꯂꯥꯛꯀꯅꯤ ꯕꯦꯔꯤꯟ ꯊꯥꯡꯖꯝ ꯆꯥꯎꯕ ꯀꯣꯐꯤ ꯑꯦꯟ ꯘꯤꯗꯣ ꯏꯚꯤꯅꯤꯡ ꯌꯥꯕ꯭ꯔꯣ ꯍꯣꯏ ꯏꯚꯤꯅꯤꯡ ꯊꯛꯑꯣ ꯌꯥꯏ ꯏꯚꯤꯅꯤꯡꯁꯨ ꯌꯥꯏ ꯑꯗꯣ ꯌꯥꯔꯒꯗꯤ ꯃꯣꯔꯅꯤꯡ ꯊꯛꯑꯣ ꯏꯁꯥꯗꯣ ꯍꯥꯏꯗꯤ ꯀꯣꯟꯁꯇꯤꯄꯦꯁꯟꯒꯨꯝꯕ ꯂꯩꯕ ꯑꯗꯨꯝꯕ ꯃꯤꯗ ꯌꯥꯝ ꯐꯕꯅꯤ ꯘꯤ ꯀꯣꯐꯤꯁꯦ ꯏꯁꯥꯗꯣ ꯁꯦꯡꯗꯣꯛꯇꯣꯏꯅꯦ ꯑꯗꯨꯒ ꯃꯤꯅ ꯘꯤ ꯍꯥꯏꯔꯒ ꯋꯦꯠ ꯂꯣꯁ ꯇꯧꯕꯁꯤꯡꯅꯅꯦ ꯘꯤ ꯍꯥꯏꯔ ꯀꯤꯌꯦꯕꯀꯣ ꯑꯗꯨꯕꯨ ꯘꯤꯁꯤꯗꯤ ꯀꯩꯅꯣꯅꯦꯕ ꯍꯦꯜꯗꯤ ꯐꯦꯠꯅꯦꯕ ꯑꯗꯨꯅ ꯍꯦꯜꯗꯤ ꯐꯦꯠꯁꯦ ꯑꯩꯈꯣꯏ ꯈꯔ ꯑꯗꯨꯝ ꯏꯁꯥꯗ ꯍꯥꯞꯀꯗꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯏꯅꯔꯖꯤ ꯑꯗꯨꯗ ꯃꯌꯥꯝ ꯂꯥꯛꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯅꯤꯁꯤꯀꯥꯟꯇ ꯊꯧꯅꯥꯎꯖꯝ ꯅꯤꯅꯥꯒꯤ ꯗꯥꯏꯠ ꯄ꯭ꯂꯥꯟꯗꯣ ꯀꯗꯥꯏꯗ ꯎꯕ ꯐꯪꯒꯅꯤ ꯐꯥꯁꯇꯤꯡ 110 PP 200 ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯗꯤ ꯅꯣꯔꯃꯦꯜ ꯆꯤꯡꯉꯦ ꯀꯩꯅꯣ ꯅꯤꯁꯤꯀꯥꯟꯇ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ ꯌꯥꯝ ꯌꯧꯔꯛꯇ꯭ꯔꯤꯌꯦ ꯀꯩꯅꯣꯁꯨ ꯆꯤꯡꯗ꯭ꯔꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯅꯪꯒꯤꯗꯣ ꯑꯗꯨꯝ ꯍꯣꯏ ꯀꯩꯅꯣꯗꯤ ꯇꯥꯏꯌꯦ ꯄ꯭ꯔꯤ ꯗꯥꯏꯕꯦꯇꯤꯁꯀꯨꯝꯕꯗꯤ ꯑꯣꯏꯔꯅꯤ ꯅꯪꯒꯤꯗꯣ ꯑꯗꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯗꯨꯝ ꯑꯩꯅ ꯌꯦꯡꯉꯤꯁꯦ ꯑꯩꯅ ꯕ꯭ꯂꯣꯛ ꯅꯨꯡꯇꯤꯒꯤ ꯊꯥꯒꯠꯂꯤꯁꯦ ꯁꯤꯒꯤ ꯗꯥꯏꯠ ꯐꯣꯂꯣ ꯇꯧꯕꯗ ꯑꯗꯨꯝ ꯄ꯭ꯔꯤ ꯗꯥꯏꯕꯦꯇꯤꯁꯀꯨꯝꯕꯗꯤ ꯗꯦꯡ ꯂꯥꯎ ꯃꯥꯡꯈ꯭ꯔꯅꯤꯗ ꯌꯥꯝ ꯊꯨꯅ ꯋꯥꯟꯁ ꯔꯤꯚꯔꯁ ꯇꯧꯈꯤꯕꯁꯦ ꯑꯗꯨꯝ ꯗꯥꯏꯠ ꯄ꯭ꯂꯥꯟꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯆꯥꯊꯔꯗꯤ ꯑꯗꯨꯝ ꯁꯨꯒꯔꯁꯦ ꯅꯣꯔꯃꯦꯜ ꯂꯩꯕ꯭ꯔꯕ ꯍꯣꯏ ꯂꯩꯗꯣꯏꯅꯦ ꯋꯥꯏꯇꯤ ꯑꯗꯨꯒ ꯅꯪꯅ ꯀꯩꯅꯣ ꯑꯗꯨꯒ ꯁꯣꯏꯔꯕ ꯍꯥꯏꯗꯤ ꯁꯨꯒꯔꯒꯤꯗꯤ ꯕꯦꯔꯥꯅꯤ ꯑꯩ ꯉꯁꯤ ꯅꯣꯔꯃꯦꯜ ꯂꯩꯕꯁꯦ ꯑꯩ ꯅꯣꯡꯉꯥꯜꯂ ꯍꯌꯦꯡ ꯇꯞꯇꯥꯏ ꯆꯥꯁꯟꯒꯦ ꯈꯨꯗꯛꯇ ꯑꯩ ꯑꯗꯨꯒ ꯁꯨꯒꯔ ꯑꯣꯟꯒꯦꯕꯀꯣ ꯑꯗꯨꯝ ꯍꯦꯟꯒꯠꯂꯝꯅꯤ ꯁꯨꯒꯔꯁꯦ ꯕꯦꯔꯥꯅꯦꯕ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯅꯥꯈ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯂꯩꯅꯤꯗꯣ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯗꯥꯏꯠꯁꯦ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦ ꯌꯥꯝ ꯗꯤꯁꯤꯄ꯭ꯂꯤꯟ ꯂꯩꯅꯀꯣ ꯑꯗꯨ ꯇꯧꯒꯗꯕꯅꯦ ꯌꯥꯝ ꯕꯦꯔꯥꯅꯤ ꯁꯤꯗꯤ ꯂꯨꯋꯥꯡ ꯊꯥꯖ ꯁꯤꯁ ꯑꯩꯁꯨ
Serious diet plan do follow tawjay 1 month phara kanda weight on laga yengjage hoi yengbiyo luang thaja duga ingonda Instagram da oigera natragana kaino messenger da oigera dum photo gumbaga tharu ko aisu yenge message su tharo dum tina se khangna se buka berin butter hapadi yabro gi mahut yaye butter hapasu yaye butter hapa yaye berin hapo nang thau no sha ju thau lata singa hai hoi ma'am adudi pung su thenge ai live se loisha lage hayeng amuk tharake ma'am ga thengna ba nga wari shana ba yam nungai ma'am thank you so much ai blog hauji hauji thaga charage ma'am soidana yengbiramo aduga subscribe tawdriba singna su dum tawbiyo share gumba su khara khara tawbiyo haidi akhoi gi diabetes na ba dai weight loss tawning ba sing da su dum kana jaidana ko adumain tawse ma'am thank you loisha lage bye bye macha thubi